ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ N Biren ꯑꯃꯁꯨꯡ BJPꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯑꯙꯤꯀꯥꯔꯃꯌꯨꯝ Sharda ꯉꯁꯤ ꯅꯨꯡꯊꯤꯜ BJP ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯁꯃꯟ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯧꯅ ꯁꯔꯀꯥꯔ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯃꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯒꯣꯚꯔꯅꯔ ꯏꯟ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯔꯛꯄꯗꯒꯤ ꯒꯣꯚꯔꯅꯔ A.K. ꯕꯂꯥꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅ ꯂꯣꯛ ꯚꯋꯟꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯒꯣꯚꯔꯅꯔ ꯏꯟ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠꯌꯨꯡꯕ ꯃꯃꯥꯡ ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯒꯣꯚꯔꯅꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯣꯏꯁꯪꯁꯤꯡ ꯄꯨꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯕꯣꯝ ꯑꯁꯤꯅ ꯄꯥꯟꯈꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗꯨ ꯕꯂꯥ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯤ꯫ ꯏꯔꯅꯥꯏ ꯍꯤꯡꯕ ꯉꯝꯕ ꯃꯇꯝ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯍꯤꯡꯂꯒꯦ, ꯉꯝꯗ꯭ꯔꯒꯅ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯕ ꯏꯟꯗꯨ ꯕꯂꯥꯒꯤ ꯋꯥꯐꯝ꯫ ꯊꯥ ꯑꯁꯤꯒꯤ 5ꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯃꯊꯣꯡ ꯈꯪꯗꯅ ꯀꯨꯀꯤꯖꯧꯁꯤꯡꯅ ꯀꯨꯝꯕꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯁꯥꯏꯇꯣꯟ ꯉꯥꯅꯨꯀꯣꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯕꯐꯔ ꯖꯣꯟ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯉꯥꯛꯂꯕꯁꯨ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯌꯨꯝ ꯑꯃ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯝꯕ ꯃꯇꯝꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯃꯤꯌꯥꯝ ꯇꯝꯅ ꯑꯃꯨꯛꯀꯁꯨ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯛꯄꯗꯒꯤ ꯊꯣꯝꯖꯤꯟꯕꯗ ꯌꯥꯎꯈꯤꯕꯤ ꯁꯥꯏꯇꯣꯟ ꯉꯥꯅꯨꯀꯣꯟꯗꯒꯤ ꯅꯣꯡꯊꯣꯝꯕꯝ ꯑꯣꯡꯕꯤ ꯏꯟꯗꯨ ꯕꯂꯥ ꯆꯍꯤ 39 ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ N ꯕꯤꯁꯣꯔꯖꯤꯠꯇꯤ ꯕꯣꯝ ꯑꯁꯤꯅ ꯃꯈꯣꯡ ꯑꯣꯏꯒꯤ ꯈꯨꯕꯣꯝꯗ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯄꯨꯊꯔꯛꯂꯕꯁꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯕꯗꯒꯤ ꯊꯕꯛ ꯑꯃꯗ ꯁꯨꯕ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯍꯧꯔꯤ꯫ ꯊꯥꯖꯅꯤꯡ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯀꯨꯝꯖꯩ 2019ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯂꯝꯃꯦꯟ ꯇꯨꯔꯦꯟꯕꯁꯤꯡꯅ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯁꯨ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯗ ꯂꯩꯔꯨꯕ ꯃꯔꯝꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯂꯛꯇꯕ ꯑꯃꯗꯤ ꯁꯦꯜ ꯇꯟꯐꯝ ꯂꯩꯔꯛꯇꯕꯅ ꯑꯩꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯑꯩꯁꯨ ꯏꯆꯥ 3 ꯄꯨꯗꯨꯅ ꯌꯨꯝꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯏꯄꯨꯔꯣꯏꯕ ꯌꯥꯎꯗꯅ ꯑꯩꯍꯥꯛꯅ ꯅꯣꯡꯃꯒꯤ ꯑꯐꯪ ꯊꯕꯛ ꯁꯨꯕ, ꯂꯩꯉꯣꯏ ꯅꯤꯛꯄ, ꯐꯤ ꯁꯥꯕ, ꯏꯪꯈꯣꯜ ꯀꯣꯏꯕꯅꯆꯤꯡꯕ ꯍꯣꯠꯅꯗꯨꯅ ꯏꯆꯥꯁꯤꯡꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯗꯨꯅ ꯑꯃꯗꯤ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯈꯣꯡꯒꯤ ꯈꯨꯕꯣꯝꯗ ꯀꯨꯀꯤꯁꯤꯡꯅ ꯊꯥꯗꯔꯛꯄ ꯕꯣꯝ ꯑꯁꯤꯅ ꯄꯥꯟꯕꯗꯒꯤ ꯑꯅꯥꯕ ꯑꯃ ꯑꯣꯏꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯁꯨ ꯅꯣꯝꯕꯁꯨ ꯉꯝꯗꯅ ꯑꯋꯥꯕ ꯈꯥꯡꯂꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯀꯣꯟꯕꯒꯤ ꯕꯣꯝ ꯑꯁꯤꯒꯤ ꯃꯆꯦꯠꯅ ꯑꯩꯍꯥꯛꯀꯤ ꯈꯣꯡꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯕꯣꯝꯗ ꯄꯥꯟꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯍꯥꯛ ꯕꯣꯝ ꯑꯁꯤꯅ ꯄꯥꯜꯂꯤ ꯍꯥꯏꯕ ꯈꯪꯗꯦ, ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯅꯤ ꯈꯣꯡꯗ ꯌꯩꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯆꯩꯅꯥꯗꯤ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯆꯩꯅꯥꯈꯣꯜ ꯐꯥꯎꯈꯤꯗꯦ꯫ ꯃꯌꯥꯝꯅ ꯄꯥꯛꯊꯧ ꯍꯥꯏꯅꯔꯤ, ꯈꯔꯅ ꯆꯦꯜꯂꯣ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯑꯩꯍꯥꯛꯁꯨ ꯆꯦꯟꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯍꯥꯛꯀꯤ ꯈꯣꯡ ꯑꯁꯤ ꯊꯥꯡꯕ ꯁꯨꯡꯉꯝ ꯉꯝꯂꯛꯇꯕꯅꯤ꯫ ꯈꯪꯅ ꯆꯥꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯒꯤ ꯑꯃꯅ ꯆꯦꯜꯂꯁꯤ ꯏꯅꯝꯃ ꯍꯥꯏꯗꯨꯅ ꯍꯧꯔꯛꯄꯗ ꯑꯩꯍꯥꯛꯅ ꯕꯣꯝ ꯑꯁꯤꯅ ꯄꯥꯟꯕ ꯃꯥꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯛꯊꯔꯒ ꯑꯩꯍꯥꯛꯀꯤ ꯈꯣꯡꯁꯤ ꯌꯦꯡꯂꯨꯕꯗ ꯑꯩꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤ ꯑꯗꯨ ꯏ ꯈꯔꯗꯤ ꯇꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯍꯥꯛꯁꯨ ꯀ꯭ꯋꯥꯛꯇꯥꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯐꯥꯔꯁ ꯑꯦꯗ ꯄꯤꯅꯕ ꯄꯨꯈꯠꯄꯤꯔꯕ ꯃꯇꯨꯡ ꯖꯦꯅꯤꯝꯁꯇ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯅꯕꯒꯤ ꯄꯨꯈꯠꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯀꯥꯏꯒꯤ ꯑꯦꯛꯁ MLAꯁꯤꯡ ꯑꯃꯗꯤ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯕ ꯈꯨꯟꯖꯥꯁꯤꯡ ꯂꯣꯏꯅꯅ MP ꯑꯉꯣꯝ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅꯁꯨ ꯂꯥꯛꯇꯨꯅ ꯑꯋꯥ ꯑꯅꯥ ꯍꯪꯕꯤꯔꯦ ꯑꯃꯗꯤ ꯑꯉꯝꯕꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯝꯕꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯌꯨꯝꯒꯤ ꯑꯔꯩ ꯂꯩꯇ ꯑꯃꯗꯤ ꯑꯁꯣꯛꯄꯁꯤꯒꯤ ꯆꯦꯛꯑꯞ ꯆꯠꯄ, ꯌꯨꯝꯗ ꯅꯔꯁ ꯀꯧꯗꯨꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯍꯟꯕꯅꯆꯤꯡꯕꯅ ꯃꯇꯦꯡ ꯑꯣꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯀꯤ ꯑꯁꯣꯛꯄ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ PR ꯂꯩꯉꯥꯛꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯒꯤ DCꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯔꯤꯁꯨ ꯍꯪꯕꯤꯔꯕ ꯂꯩꯇ꯭ꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯥꯛꯄꯤꯔꯝꯕꯒꯤ ꯄꯥꯎ ꯇꯥꯏ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯛꯂꯕ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯃꯠꯇ ꯂꯥꯛꯇꯨꯅ ꯍꯪꯕꯤꯔꯗ꯭ꯔꯤ꯫ ꯑꯁꯣꯛꯄ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯏꯔꯝꯗꯝ, ꯏꯔꯩꯕꯥꯛ ꯑꯃꯗꯤ ꯏꯄ꯭ꯔꯨꯞ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯁꯣꯛꯆꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ KNFꯀꯤ ꯇꯥꯏꯒꯔ ꯀꯤꯞꯒꯦꯟ ꯑꯃꯗꯤ ꯀꯦꯗꯔꯁꯤꯡꯒꯤ ꯃꯊꯛꯇ FIR ꯄꯥꯟꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯅꯝꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯏꯔꯦꯡ ꯅꯥꯒꯥ ꯚꯤꯂꯦꯖꯇ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 13ꯗ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞ KNFꯀꯤ ꯀꯦꯗꯔꯁꯤꯡꯅ ꯋꯦꯇꯤꯡ ꯁꯦꯠ ꯊꯨꯒꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯤꯟꯕ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯟ ꯑꯃꯗ ꯀꯨꯀꯤ ꯂꯦꯟ ꯑꯃꯗꯤ ꯁ꯭ꯇꯦ ꯑꯋꯦ ꯍꯥꯏꯅ ꯊꯥꯖꯤꯜꯂꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯀꯤꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯃꯔꯤ ꯂꯩꯅꯅ KNFꯀꯤ ꯂꯨꯆꯤꯡꯕ ꯇꯥꯏꯒꯔ ꯀꯤꯞꯖꯦꯟ ꯑꯃꯗꯤ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯀꯦꯗꯔꯁꯤꯡꯒꯤ ꯃꯊꯛꯇ FIR ꯄꯥꯟꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯟꯈꯤꯕ FIR ꯑꯗꯨꯗ ꯀꯝꯄ꯭ꯂꯦꯅꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯦꯡ ꯅꯥꯒꯥ ꯚꯤꯂꯦꯖꯇ ꯂꯩꯕ ꯋꯦꯇꯤꯡ ꯁꯦꯠ ꯊꯨꯒꯥꯏꯗꯨꯅ ꯑꯃꯗꯤ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯟ ꯅꯥꯒꯥ ꯃꯤꯌꯥꯝꯗ ꯀꯥꯏꯍꯧꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯖꯤꯜꯂꯛꯄ ꯅꯠꯇꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ
Naga Village asigi chairman masana masabu KNF ki commander ni haijaba Tiger na WhatsApp ki kuthang kian khanganba message kya thajlaki thaudo odu yaning da phongdok tuna naga miyam na mathangi numita lambi thingduna khongjang sang silingai sera duda KNF ki khulai matik sana paiba combat dress setpa kedar kunthra ni phurum laktuna amuhana naga miyam na ken khangalamani hari India na Bangladesh ta landara bari khudak ta Pakistan India ra amuk landaga ni ken khri India na Bangladesh ta landara bari khudak ta Pakistan India ra amuk landaga ni lakthokri haina Pakistan gi news agency mana phongdorakli report ase ki matungina Muhammad Yunus Khan lusingba Bangladesh ki interim government hauji Pakistan gi langda sabsana thukri ningsing baya bari Bangladesh hari balaiwa si maning tambalaiba am oina bagi dama India na asabu mating pangduna Pakistan digi tokhain tahan ki bene dubu amuhana Muhammad Yunus Khan gi lengak lakhi bedagi Bangladesh Pakistan gi makhada lakhe Pakistan ki Prime Minister Shehbaz Sharif ki political party Pakistan Muslim League Nawaz ki lusingba Kamran Syed India ra ki khang pire duna karigum India na Bangladesh ta landara badi Pakistan khuduk ta India da landaga na hena phongdorakhi bene hari Ukraine Cox border area ra pungkun gamari gi manung na sel ni pura kablakre Kiev ta Zelensky ni emergency lakthokri Ukraine ki armed forces na Russia ki Cox border area da hawki pungkun gamari asida sel ni pura kapsilakre haina mafum adu gi governor Alexander na phongdokri amaram la Ukraine ki president Zelensky na Russia ki attack kya sa thrakpa maram na Kiev city the emergency lakthokri hari Ukraine ki maike di Cox border area da ngang ayuk angan badigi ngarang thil phaw drone kya sijinaduna bomb thadaki madugi mathakta Ukraine gi maikedi gi artillery sijinaduna misam thaidokraba mafam oiriba border area du sel ni fukaps lakhi hari Christiana telegram signal irakhiba warol amada Ukraine gi drone singna hari mafam adura pokhai biya ba pulam taraga ni thurak thadrakhe dubu eti aduna asi anana traga na yumkai sing suan bigi report ti fangdri hari Kangla pau gi editorial mem na thamjari aran bani khangla busu sikhang khangduna singnarabadi poloida afaba phalpangdi sen ko ki jau narco terrorist na Manipur gi apun me saktam thugairaga makhoi gi khakki oiba tokhai belenga separate administration gi demand tawduna war crime se duna atamdana mitai singbu pakthak mecha tharaki bo watho gi warishin purakpangam dana laidi English ngani ga kungo homdagi me ahumdagi satharaki ba lan gi panam kaidongai da phangloi India government ki oiba separate administration PB gi wapum laithi Manipur gi apun masaktam kaheloi haiba wapum hanjina khangan ki ba lairabasu lamen tuel me singna ma khoi gi panam phangdriba phawba khongjang handokloi haiba gi phirep lauribasi laiba ki mayokta laiba asauba singna ba mani lamen tuhen ba koki narco terrorist na lainga amadi miyam gi mathakta laibegi thawong war crime se taduna misa miyam hatpa yum kai mai thabigi crime singna maram moiraga lanjana rakhiba mitei lising khumpu hena lainga na hangbu relief camp sing sing japam lauduna lairi loinana mara laijadraba pikliba angang yaunu miyoi sani hena khudakta pikhamnan khre adubu India government na wathu asi mitei amasum koki ani gi marak thukpa kangluki irangni Mungnari manakalani ki lusing basing puna wari sanaraga warosin purakani haibigi thajaba makhada kera khana wari sanakrabasu warosin propangamdana laidi Mitei singi phirepti apunbagi saktam sukai kai biyaroi apunbagi saktam da singnarakpu khudimak mayuknagani loinana lamdam asida logi wangmada sangsilaki bi illegal immigrant singna khunda laita singkraba matung lawma pu yongna tanbigi thong sa tharaki basi laingak basingi aswan banatragana asoi budu khudong sab lorokibani laingak ki asoi budigi Yalomi singi kangkul mutkibi yabigi mi pipe lerakli basidigi kanjana ba lamda masida logi wangmada sangsilaki bi illegal immigrant singda maramda halan kigada bani haibigi demand lengana aran ba tahanna ba hotna roidabani illegal immigrant singna aseng ba natragana asumba yalomi ohelaba hotna ba tawroidabani hawkibi english ngani ga kungo humdogi me ahumdagi tholakiba irang yekna basingi marakta thokpa kangki irang nati Irang asi mitay musum illegal immigrant ani ki marakta thokpa wathok ni illegal immigrant singna langoi chansilaklaba yellow proof mitay singi saktam kanjanaba lal ngak gi khongthang lokhatpada lal li haiba tarabadi lal li hairi bising adu yellow mi nataba yellow mi gi isienda ba amadi proof ki saktam nung mutkibada singnaba laitaba miyoi sing haibada hamam bathokle yellow proof singna masagi saktam amadi ngam khai ngaksana bu khulaw law bu natragana khongjang jaksin bai bisi samada sama asumbo ibana malem gi miam punamak ni gai saugali furup ama bu atoba furupna
loi chansin furup adubu muthana bohona bigi meyok to malem gi miam na lepi ponama si leibana lenga lon gi thawai pang li dili gi bu oigera state si gi bu oigera leba ki apun saktam ngak na bamadi apik pa furup ki yekna basing kanna bohona ba hai basi na khoi gi saifadra pa na thawdang oi pham thui mi to pu yelho mi ni aran bu asum bani hai badi ya ba tara badi yari ba miyoi sing du khwai di hanta ba thaki miyoi ni